ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯦ, ꯕꯣꯗꯤ ꯐꯤꯠ ꯑꯣꯏꯔꯦ, ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒ ꯖꯤꯝꯒꯤ, ꯗꯥꯏꯠꯀꯤ ꯏꯁꯥꯒꯤ ꯈꯣꯔꯁꯥ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯇꯧꯖꯕ ꯉꯝꯖꯔꯦ꯫ ꯑꯩ ꯏꯁꯥꯒꯤ ꯕꯦꯁ ꯚꯔꯖꯟꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ꯫ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯉꯤꯌꯦꯕ꯫ ꯑꯩꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯄꯨꯔꯥ ꯂꯣꯁ ꯑꯣꯏꯔꯨꯔꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯤꯅ ꯇꯥꯕꯗ ꯉꯛꯀꯗꯕ ꯑꯃꯁꯨ ꯌꯥꯎꯏꯀꯣ꯫ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯤꯌꯦꯕ꯫ ꯑꯗꯨꯒꯤꯗꯨꯁꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯂꯥꯁꯇ꯫ ꯑꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯝꯒꯦꯕꯀꯣ꯫ ꯑꯩꯁꯦ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯍꯧꯔꯛꯑꯦ꯫ ꯒꯦꯝ ꯑꯦꯗꯤꯛꯁꯟꯁꯨ ꯂꯩꯔꯦꯀꯣ ꯑꯩꯁꯦ꯫ ꯁꯦꯞ ꯑꯃ ꯇꯥꯔꯝꯗ꯭ꯔꯦ, ꯐꯤꯒꯔꯒ ꯌꯥꯝ ꯀꯥꯏꯔꯝꯃꯦ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯗ ꯑꯣꯏꯔꯝꯃꯦꯕꯀꯣ꯫ ꯑꯩꯉꯣꯟꯗ ꯂꯧꯈꯠꯅꯤꯡꯉꯥꯏꯁꯦ ꯑꯝꯇ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏ, ꯑꯩ ꯅꯤꯁꯥ ꯃꯈꯜ ꯑꯝꯇ ꯁꯣꯛꯂꯛꯇ꯭ꯔꯦ꯫ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯐꯩꯌꯦꯅ ꯈꯟꯖꯈ꯭ꯔꯤꯁꯦ꯫ ꯑꯇꯩꯗꯤ ꯑꯩꯁꯦ ꯌꯦꯡꯉꯨꯕꯗ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯥꯎꯊꯣꯛꯑꯝꯃꯒꯅꯦ, ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯃꯛꯈꯤꯑꯕ꯫ ꯑꯩꯅ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯇꯧꯈꯤꯕ, ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯍꯩꯅꯕꯤ ꯍꯦꯕꯤꯠꯁ 3 ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯒꯤꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕ꯫ ꯁꯤꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠꯁꯦ, ꯁꯤꯒꯤ 3ꯁꯤꯕꯨ ꯍꯦꯛ ꯇꯧꯕꯤꯔꯕ, ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯊꯥ ꯑꯃꯈꯛ ꯇꯧꯕꯤꯕ ꯃꯇꯝꯗꯅꯦ ꯁꯤꯒꯤ ꯍꯦꯕꯤꯠ 3ꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯦꯕ꯫ ꯇꯁꯦꯡꯅ ꯑꯩ 100% ꯒꯥꯔꯦꯟꯇꯤ ꯇꯧꯒꯦ ꯑꯗꯨꯃꯗꯤ꯫ ꯑꯗꯣ ꯍꯦꯕꯤꯠꯁꯤꯡꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯇꯧꯈꯤꯕ ꯑꯐꯕ ꯍꯦꯕꯤꯠꯁꯦ, ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯧꯔꯛꯈꯤꯕ꯫ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯥꯏꯁꯤꯕꯨ ꯀꯥꯏꯅ ꯅꯪ ꯅꯣꯛꯅꯤꯡꯕꯒ ꯐꯥꯎꯕ꯭ꯔꯥ? ꯇꯁꯦꯡꯅꯀꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯀ꯭ꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕ, ꯒꯦꯝ ꯑꯦꯗꯤꯛꯁꯟ ꯀ꯭ꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕ, ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗꯒ ꯆꯪꯕ ꯍꯧꯔꯛꯈꯤꯕꯁꯦ, ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯍꯧꯔꯛꯈꯤꯕꯗꯩꯅꯦꯕ꯫ ꯑꯩ ꯇꯁꯦꯡꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯒꯤꯗꯤ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟ ꯐꯪꯕꯒꯁꯦ ꯑꯝꯇ ꯂꯩꯈꯤꯗꯦꯕ꯫ ꯑꯩꯅ ꯂꯨꯛ ꯑꯞ ꯇꯧꯕ ꯃꯤꯒꯁꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯛꯇꯦꯕ ꯐꯖꯅ꯫ ꯑꯗꯩ ꯑꯩꯒꯤ ꯑꯋꯥꯕ, ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯑꯦꯗꯤꯛꯁꯟ ꯃꯌꯥꯝ, ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯤꯗꯣ ꯁꯦꯝꯗꯣꯛꯄꯤꯅꯕ ꯑꯩꯉꯣꯟꯗ ꯒꯥꯏꯗꯀꯁꯦ ꯀꯅꯥꯝꯇꯅ ꯍꯦꯛ ꯇꯧꯕꯤꯈꯤꯗꯦꯕ꯫ ꯑꯩ ꯏꯃꯥꯅꯁꯨ ꯇꯧꯕꯤꯈꯤꯗꯦ, ꯏꯄꯥꯅꯁꯨ ꯇꯧꯕꯤꯈꯤꯗꯦ, ꯑꯣꯖꯥ ꯒꯨꯔꯨ ꯑꯝꯇꯅꯅꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯈꯤꯗꯦꯕ꯫ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤꯗꯤꯅꯦ ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯦꯝꯗꯣꯔꯛꯄ ꯉꯝꯈꯤꯑꯕ꯫ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯁꯤ, ꯇꯁꯦꯡꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯈꯩꯁꯦ ꯊꯤꯔꯒ ꯌꯦꯡꯕ ꯃꯇꯝꯗ, ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯦꯀꯣ, ꯅꯪ ꯇꯁꯦꯡꯅ ꯅꯪ ꯑꯋꯥꯕ ꯇꯥꯔꯦ, ꯅꯪ ꯑꯦꯗꯤꯛꯁꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ, ꯅꯪ ꯇꯁꯦꯡꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯕ ꯃꯇꯝꯗꯅꯦ ꯅꯪ ꯀꯃꯥꯏꯅ ꯀ꯭ꯌꯣꯔ ꯇꯧꯅꯤ ꯅꯪ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯑꯝꯒꯅꯦꯕ꯫ ꯌꯥꯝ ꯊꯤ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯁꯦ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ, ꯌꯨꯇ꯭ꯌꯨꯕꯇ ꯋꯥꯊꯤ ꯋꯥꯔꯦꯝ, ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯔꯣ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯉꯒ ꯂꯩꯕꯤꯔꯅꯣꯕ꯫ ꯇꯁꯦꯡꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣꯕ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ, ꯅꯪꯒꯤ ꯍꯤꯔꯝ ꯑꯃ ꯍꯦꯛꯇꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕꯅꯦꯕ꯫ ꯑꯗꯨꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯍꯧꯕꯤꯔꯣ꯫ ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯀꯣ, ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯅꯤꯡꯉꯒ, ꯅꯪꯅ ꯍꯤꯔꯝ ꯀꯌꯥꯗ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯤꯔꯣ, ꯆꯞ ꯆꯥꯗꯕꯅꯦ꯫ ꯑꯗꯨꯒꯨꯝꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯥꯒꯠꯂꯛꯇꯣꯏꯁꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯤꯌꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯉꯝꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯈꯤꯑꯕ꯫ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯂꯥꯏꯔꯤꯛꯀ ꯄꯥꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ, ꯑꯗꯨꯗꯤ ꯑꯩ ꯇꯣꯛꯊꯣꯛꯈꯤꯕ ꯀꯨꯏꯔꯦꯀꯣ꯫ ꯑꯩꯅ ꯄꯥꯔꯤꯁꯤꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ, ꯁꯦꯜꯐ ꯍꯦꯜꯞ ꯕꯨꯛꯁ ꯉꯥꯛꯇꯅꯦꯕꯀꯣ, ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯗꯨꯝ ꯉꯥꯛꯇꯅꯦ꯫ ꯑꯁ, ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯥꯟꯅꯕꯁꯤꯗꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯁꯦ ꯗ ꯁꯇꯜ ꯑꯥꯔꯠ ꯑꯣꯐ ꯅꯣꯠ ꯒꯤꯚꯤꯡ ꯑ ꯐꯛ ꯑꯅ ꯃꯥꯔꯛ ꯃꯦꯟꯁꯟꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤꯕꯀꯣ꯫ ꯁꯤꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦꯀꯣ, ꯑꯩꯈꯣꯏꯅꯒ ꯋꯥꯔꯤꯕ, ꯑꯩꯈꯣꯏꯅ ꯃꯊꯥꯒ ꯍꯦꯛꯇ ꯁꯥꯖꯜꯂꯤꯕ ꯈꯣꯠꯂꯤꯕ, ꯑꯁ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯅꯁꯨ ꯑꯩꯈꯣꯏꯗ ꯃꯊꯥ ꯁꯥꯍꯜꯂꯤꯁꯦ, ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯇꯕꯒꯤꯅꯦꯕ꯫ ꯂꯥꯏꯔꯤꯛꯁꯤꯗ ꯁꯤ ꯐꯖꯅ ꯍꯥꯏꯅꯦꯕ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯖꯅ ꯂꯩꯖꯔꯒ, ꯑꯗꯨꯗ ꯐꯖꯅ ꯐꯣꯀꯁ ꯄꯤꯔꯒ ꯅꯪꯅ ꯍꯣꯠꯅꯈꯠꯂꯛꯄ ꯃꯇꯝꯗꯅꯦ, ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯅꯒ ꯅꯪꯉꯣꯟꯗ ꯃꯊꯥ ꯁꯥꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯔꯔꯣꯏꯕ꯫ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯁꯦ ꯐꯣꯀꯁ ꯄꯤꯕꯤꯌꯣ, ꯏꯅꯔꯖꯤꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯦꯕ꯫ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛꯀꯤ ꯗ ꯁꯇꯜ ꯑꯥꯔꯠ ꯑꯣꯐ ꯅꯣꯠ ꯒꯤꯚꯤꯡ ꯑ ꯑꯦꯐꯇꯣ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯌꯦꯕ꯫ ꯑꯗꯩ ꯃꯊꯪꯗ ꯑꯩ ꯔꯤꯆ ꯗꯦꯗ ꯄꯣꯔ ꯗꯦꯗ ꯄꯥꯔꯦ, ꯔꯣꯕꯥꯔꯠ ꯀꯤꯌꯣꯁꯥꯀꯤꯅ ꯏꯕꯗꯣꯀꯣ꯫ ꯑꯗꯨꯗꯒꯤ ꯑꯗꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯨꯕꯗꯒꯤꯅꯦ ꯑꯩꯅꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ, EBSI ꯀꯥꯏꯅꯀꯣ ꯃꯈꯜ ꯃꯌꯥꯝ ꯇꯥꯛꯄꯤꯔꯤꯁꯦꯀꯣ꯫ ꯑꯩ ꯁꯦꯂꯔꯤꯒ ꯐꯪꯉꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯃꯛꯇ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯨꯕꯗꯩꯅꯤꯀꯣ꯫ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯈꯜ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯀꯥꯏꯅꯒ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯩꯁꯦ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯍꯩꯅꯕꯤꯅꯦ, ꯗꯦꯂꯤꯅꯦ, ꯅꯨꯡꯇꯤꯖꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯤꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯥꯒꯠꯂꯛꯈ꯭ꯔꯤꯁꯦ ꯑꯩꯅ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯑꯅ ꯖꯦꯝꯁ ꯀ꯭ꯂꯤꯌꯔꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯄꯥꯔꯨꯕꯗꯩꯅꯦꯕ꯫ ꯑꯩꯅ ꯑꯐꯕ ꯍꯦꯕꯤꯠ ꯃꯌꯥꯝ ꯑꯃ, ꯐꯠꯇꯕ ꯍꯦꯕꯤꯠ ꯀꯩꯀꯩꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤꯅꯦ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁꯀꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯦ, ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯨꯕꯗꯒꯤ꯫ ꯑꯗꯩꯗꯤ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯔꯤꯌꯔ ꯃꯦꯟ ꯀꯥꯏꯅ ꯂꯩꯔꯤ, ꯗꯦꯕꯤꯗ ꯗꯦꯗꯥꯅ ꯏꯕ꯫ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤꯀꯣ ꯂꯥꯏꯅ ꯏꯕ ꯂꯥꯏꯔꯤꯛꯅꯦꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ,
नुपीगा नुपागा खेनबगे फजन ताखारगा जानिको सिदा नुपीजे कमाइना मोगी नेचरजे कमाइन तौई मोजे कमाइन लोइनबिनी नुपा अखोजिना कमाइन तौई से नुपा अखोइदि चैलेंज का तौना मतमजिदा अखोजि ग्रो तौगनेबा अखोजि इम्प्रूव तौबे हेलकनेबा नुपीदेदि सि यादेबा नुपीदेदि प्रेस तौबिगदा मोजे थाकत पिरगा मोजे ना ग्रो तौनेबा नुपा अखोइदि अइना हाइजिनि चैलेंज का तौगाइगदबनेबा नुपीदेदि अदु तौबा यादे कायगा नुपीगी खेनबजिना कइनो असि याम दिन फजन ताइ हाइजिनि अइना लाइक से चामर पाजो अदुने नंग इन्फॉर्मेशन अदु नोंदा काना फंगने हजिकि लाइक सिदि अदुनो होइसिन होजे अइना हाइजिनेबा लाइक पाबा होबियोबा लाइक पाबा मतमदने नंगी पुसितो हिरम खुदिमक्तने नोआ खलकनेबा अहुम सुबदा आई एक्सरसाइज तौबा हौरखिएबा सिमदि नुजु काने न लोन खगमनिको अदा आइमोंदु थोखिबा म डाइरेक्ट हारकेबको आई थाने याम थिन नोरमे शेप अमा कारगा फिगर याम थि तारमदेबको सिगिसिने अइमोंदा अदुम सोर होनबदा अवाबो यावख्रेबको आइजे निजंगे अखोइ मादगा नंगनदा मालिश तौंदुने आइजे आइजे सोर फुल्ला लैबि ताता अदुम तौबगी अमा लैरमेबो हेक तौरमेबको सिगिजे आई हक्चांग साइकल तौरगा जिम गा साना खलकपदगी आई बॉडी जे ट्रांसफॉर्मेशन तौग्रेबा आई केजी 10 हेना वेट लॉस तौरगा बॉडी ट्रांसफॉर्मेशन तौग्रे एप्स फावो विजिबल ओइरेबा होजे ख्वाइ मरु ओइना आइजे हेल्दी ओइ खलेबा सो आइना हेल्दी ओइ ओइ देजे कमाइन तौगेदा हाजरकेबको ममांग सेइदा आइजे आइना ngन हौगतपगी हैनबी लैना आइना एटोमिक हैबिट्स पारुबदगी हाइगिबदो ममांग सेइदा आइजे अदुम ngन हौगलेबा ममांग सेइ 2024 दा 366 डेज लैबजे आइ नुमित चहुंगी मथक्तना पुंग मंगागी ममांग हौगलगा थबक सुइबे हेक हौगलगा थबक सुदुनिको सिगिजे आई हेल्दी ओइदना आई तौबो ngamiनेबा मैमजुको हक्चांग साइकल तौबा हौबिबा जिम गा साना खलकपो मतमदना नंगी पुसिदो असेंग याम थिना इम्प्रूव तौरकनेबको नंना कइगुम्बा जिम कमाइना सानानी खंगद्रगजुको आई जिम गी गाइड फजन तौबिबा आई चैनल अमा लैबने सिंपल फिट स्टार्स अनना आई लिंक द डिस्क्रिप्शन दा हपचानमगे अदुम येंबियो याम थिना कानागनिको अदुनि सिनाउजी नजु जिम सानाबा हौबियोबको नोई पुसिदो तसेंग इम्प्रूव तौरकले सिने सेदा लेजरे आई नोजी हागी हैबिट्स अहुमदो यूट्यूब दा काना वीडियो येंबा हौगलकपा लाइक सेल्फ इम्प्रूवमेंट गी बिजनेस की अदुम लाइक पाबा हौगलकपा अखोइ तसेंग कानागदबा लाइक पाबा हौगलकपा एक्सरसाइज तौबा हौगलकपजे सिगी हैनबी अहुमजे लेरपदगी आइगी पुसिजे तसेंगना अवोनबा पुरखिएबा अदुना मयामजुको हेक तौबि मतमदना सिगी हैबिट अहुमजे आई हागे थाम खक ट्राई तौबिरोबको नंगी पुसिदो याम थिना अवोनबा चेंजेस याम थिना इम्प्रूव तौरगा चेंजेस तौरकनेबा सुजोय सोयदबिदो अदुना याम थिना कानाबा फंगदबे हैबिट्स खाक्तने ngairaga lerga no ngasidagi hektane hojandiro heya hojitagi video ji yengba ho loibagane ko nang sigi video ji yengadina tasingna howbu howrabadina kanaba youtube ta kanaba video yengba howbudo adugi aham habit to adudi yengba howrabadina adugo loisalakpasida aina ngasa hagibido like tam tokthokpadagi aije no ai khalakpa ngamki yana habido adudo kamaina no habido ai mu share tawjaragi aije thaina angang oingedagi like se yam hekta pungphatta phattaba angang do like am haitaba mido adumakti oirakteba adubu ai tasinga like se angang oingedagi hong adum tamdi tamningaktreba ade aije class 9 10 jida game addiction laiba hore pura aigi like ki se pura forsa chasaleba ko ade aije second division ne metric ta laije ade 11 12 hara corona laidana daw yadana pass ta hore ko corona gi matang do hodana asengmane ko ina aije ade कॉलेज के काजे आइजे तमदी तमनिंगक्ट्रेबा अदुबो अखोय माय अखोय बायना दि यामथिन ngangeबको मतबदुदा लाइक लाइसु फजन तमु लाइक तमद्रगदि नंग अदुम तारगा लेरनी खोलनी कॉलेज सतब यारो कोलोइना सुमाइना अदुम ngangeबको मतबदुदा अदुबु आइदि दसेंगना आइना अखोय साइदा लैबे एजुकेशन सिस्टम जे सुंगया यानिंगदे आइगोंदा कानारोइजे आई सारा खंगजरेबको सिगी पोच आई लाइक तमनिंद्रेबे सेंगसेंगना आई थाजदेबा अखोय एजुकेशन सिस्टम जे आई यानिंगदे ना आइना हजन हाइदिनी सिगी यानिंगदबदगी आइजे को लाइक से ममिंग खकी कॉलेज अमदा मिंग चंजलगा आइजे तमेबा अदुगा क्लास कुमबदि सुगा यावद्रे अदुगा एग्जाम दि ngमनबा थारगा आइजे बीए दि लोसनग्रेबा बीए जे लोयरो मथुंगदगी दि आइजे को कॉलेज लाइक तमबजे पूरा चैप्टर क्लोज तौग्रे पुंग टोक तो ए हाबे यारे भौजिति को सिगिदा को आइजे तसेंग बीए गजे कॉलेज का फजना कादन तौरगा लेरबा आइदि अखोय मावय अखोय बावय आइजे तसेंग याम कीबदगी मोइना कॉलेज कादा यारोय का हाबदगी आइजे दम कीबा आदैदि मीना लाइक तमब तो ए लाइक फजना तमद्रे हाबजे नोंगनाबमदि यावबने बो खितंग हाइतारे को आइजे कइगिनो खोकिनो काना अदुगु मयामदो मीना नोंगनाबदो कीबदगी आइजे लाइक फजना तमम लेरमा बीए जा आइ होजि नुवाई मयामजा तसेंग नुवाइरा मोइबा आई डिप्रेस ओइरगा बु लेरमगनेबा कइगिनो हाइजरकेबको अखोय मावय अखोय बावयना लाइक तमो हाइजे सिगी मरमजे कइगी ओइरदु माले सर्टिफिकेट फंगागा आइजे गवर्नमेंट जॉब अमा फंगनबनेबा सी रियल टॉकनी को सी इसिंग सेंगना हायबदा होय मोय नॉलेज तालजो महि खरा हाइरुजो अदुगुंजो खरदि लैनिबको अदुमकपु क्वाइदगी मेन रीजन हारगदी सर्टिफिकेट तालगा गवर्नमेंट जॉब फंगनबनेबा
ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯀꯣꯂꯦꯖꯁꯦꯀꯣ ꯂꯥꯏꯔꯤꯛꯇꯤ ꯑꯝꯇ ꯐꯖꯅ ꯇꯝꯗ꯭ꯔꯕ ꯑꯗꯨꯕꯨ ꯀꯣꯂꯦꯖꯇ ꯆꯠꯂꯒ ꯂꯦꯇ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯁꯦꯡꯉ ꯂꯩꯔꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟ ꯖꯣꯕꯀꯤ ꯊꯕꯛ ꯑꯃ ꯐꯪꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯀꯣꯂꯦꯖ ꯇꯝꯕ ꯐꯩ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯁꯨ ꯂꯦꯇ꯭ꯔꯤꯟꯗꯣ ꯁꯦꯡꯉꯨꯁꯨ ꯅꯪ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯗꯣꯏꯅꯦ ꯑꯗ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯐꯪꯗꯣꯏꯅꯦꯅ ꯁꯤ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯣ ꯐꯩ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯣꯏ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯖꯣꯕ ꯑꯃ ꯐꯪꯉꯒ ꯑꯩꯁꯦ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯗꯅꯕ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯩꯅꯦꯕ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛꯄꯨ ꯁꯤꯒꯤꯁꯤꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯕ꯭ꯔꯥ ꯀꯣꯏꯕ ꯆꯠꯂꯦ ꯍꯥꯏꯁꯤꯅꯦ ꯀꯣꯏꯕ ꯆꯠꯄꯁꯤꯗꯅꯦꯀꯣ ꯑꯩꯈꯣꯏꯅ ꯌꯧꯗꯣꯏꯕ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯌꯧꯕ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯁꯤꯅꯦꯕ ꯃꯣꯏꯅ ꯄꯥꯝꯕꯤꯔꯤꯁꯤꯗꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯀꯗꯕꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕꯁꯤ ꯆꯠꯀꯗꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗꯤꯀꯣ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯗꯕꯗ ꯆꯠꯀꯦꯔꯥ ꯑꯗꯩꯗꯤ ꯂꯝꯕꯤꯗ ꯃꯤ ꯐꯨꯅꯕ ꯊꯦꯡꯅꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯑꯁ ꯒꯥꯔꯤ ꯒꯣꯡ 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 ꯇꯧꯕꯗ ꯆꯠꯀꯦꯔꯥ ꯄꯥꯏꯔ ꯆꯠꯀꯦꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ ꯂꯝꯕꯤꯗ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯒꯦꯔꯥ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯌꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯃꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯑꯗꯨꯈꯛ ꯄꯥꯝꯗꯕꯗ ꯅꯠꯇꯅ ꯑꯩ ꯃꯣꯏꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯄꯟꯊꯨꯡꯐꯝꯗꯣ ꯑꯗꯨꯁꯨ ꯄꯥꯝꯗꯦꯕ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯏꯁꯥꯅꯁꯨ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯀꯣ ꯁꯦꯂꯔꯤ ꯈꯔ ꯆꯥꯎꯅ ꯐꯪꯒꯗꯕꯅꯦ ꯀꯥꯏꯅꯒ ꯇꯧꯒꯗꯕꯗꯣ ꯑꯩꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯒ ꯄꯩꯁా ꯇꯥꯟꯕ ꯄꯥꯝꯃꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯝꯇꯅ ꯂꯦꯞꯄꯤꯒꯗꯕ ꯅꯠꯇꯦꯕ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯂꯦꯞꯆꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯂꯦꯞꯄ ꯌꯥꯔꯣꯏ ꯇꯁꯦꯡꯅ ꯑꯩ ꯏꯁꯥ ꯈꯛꯇꯅꯅꯦꯕ ꯑꯩꯒꯤ ꯄꯥꯟꯗꯝ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯊꯤꯖꯔꯒ ꯏꯁꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯦꯞꯆꯗꯣꯏꯁꯤ ꯁꯤꯗꯅꯦꯕꯀꯣ ꯑꯩ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯍꯜꯂꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯦ ꯑꯩꯁꯦ ꯕꯤ ꯑꯦꯁꯦ ꯀꯩ ꯇꯝꯗꯤ ꯇꯝꯃꯤ ꯑꯗꯨꯕꯨ ꯇꯝꯕ ꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯍꯣꯏ ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯤꯡꯗꯤ ꯆꯜꯂꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯀꯣꯂꯦꯖ ꯀꯩꯀꯥ ꯀꯥꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯐ꯭ꯔꯤ ꯇꯥꯏꯝ ꯌꯥꯝ ꯐꯪꯒꯠꯂꯛꯑꯦꯕꯀꯣ ꯐ꯭ꯔꯤ ꯇꯥꯏꯝꯁꯤꯗ ꯑꯩꯁꯦ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯕꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯍꯣꯠꯅꯩꯀꯣ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝꯕ ꯍꯧꯒꯠꯂꯛꯑꯦ ꯀꯥꯟꯅꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯈꯤꯕ ꯍꯦꯕꯤꯠꯁꯈꯩꯗꯣ ꯍꯧꯒꯠꯂꯛꯑꯦꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯁ꯭ꯀꯤꯜꯁꯦ ꯗꯦꯕꯂꯞ ꯇꯧꯕ ꯍꯧꯔꯛꯑꯦ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛꯀꯁꯦ ꯃꯊꯪ ꯃꯊꯪ ꯄꯥꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯑꯩ ꯇꯥꯏꯄꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤꯅꯦ ꯑꯩ ꯀꯃꯥꯏ ꯇꯥꯟꯁꯤꯒꯦꯅ ꯑꯩ ꯁ꯭ꯀꯤꯜꯁꯦ ꯗꯦꯕꯂꯞ ꯇꯧꯔꯛꯄꯗꯣ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯩ ꯉꯝꯈꯠꯂꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕ ꯍꯧꯔꯛꯑꯦꯕ ꯑꯩ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯔꯒ ꯑꯩ 50,000 ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯕ ꯉꯁꯥꯏ ꯑꯩ ꯇꯥꯏꯄꯤꯡ ꯇꯧꯋꯤꯒ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦꯀꯣ ꯑꯩ ꯇꯥꯏꯄꯤꯡ ꯊꯨꯏꯌꯦꯕꯀꯣ ꯑꯗꯨ ꯑꯩ ꯁ꯭ꯀꯤꯜꯁꯦ ꯗꯦꯕꯂꯞ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯃꯇꯝ ꯐ꯭ꯔꯤ ꯇꯥꯏꯝ ꯂꯩꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯗ ꯇꯧꯔꯒ ꯇꯝꯃꯛꯏꯅꯦꯕ ꯇꯥꯏꯄꯤꯡꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯇꯥꯟꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯨꯕꯒꯤ ꯃꯆꯥ ꯑꯃ ꯐꯪꯉꯛꯏꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯧꯕꯗ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯣꯂꯦꯖꯀ ꯐꯖꯅ ꯀꯥꯗꯅꯀꯣ ꯂꯥꯏꯔꯤꯛꯀ ꯐꯖꯅ ꯇꯝꯃꯒ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕ ꯃꯌꯥꯝꯗꯣ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯏꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯌꯣꯝꯃꯒ ꯂꯩꯕꯗꯅꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯒꯤꯗꯣ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯊꯕꯛꯁꯤꯡꯗꯣ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯤꯔꯝ ꯀꯌꯥꯗ ꯐꯣꯀꯁ ꯄꯤꯔꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯕ ꯉꯝꯃꯦꯕ ꯑꯩ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯍꯧꯔꯛꯑꯦ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯊꯥꯔꯛꯄꯁꯨ ꯌꯥꯎꯔꯦ ꯀꯃꯦꯟ ꯀꯩꯀꯥꯗ ꯐꯖꯅ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯎꯔꯦ ꯍꯣꯏ ꯁꯤꯗꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯁꯤꯗꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯁꯤꯗꯔꯛꯈꯤꯕꯁꯦ ꯍꯟꯗꯛꯀꯤ ꯒꯦꯝꯒꯤ ꯑꯃ ꯇꯧꯈꯤꯕꯅꯦ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯁꯤꯗꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯉꯁꯤꯁꯨ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯥꯏꯠꯇꯅꯤꯀꯣ ꯂꯩꯔꯤꯁꯦ ꯁꯤꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯩꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯃꯇꯝꯗ ꯅꯣꯏ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯎꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯣꯏꯗꯣ ꯍꯦꯛꯇ ꯗꯛ ꯂꯥꯎꯅꯅꯦꯕ ꯑꯩꯗꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯠꯇꯕꯤꯗ ꯑꯁ ꯇꯨꯃꯤꯟꯅꯒ ꯑꯁ ꯅꯣꯏꯅ ꯅꯨꯡꯁꯤꯅꯕꯅꯦ ꯀꯥꯏꯅꯒ ꯑꯩ ꯅꯣꯏꯗ ꯁꯨꯒꯔ ꯀꯣꯇꯤꯡ ꯑꯝꯇ ꯇꯧꯔꯛꯑꯣꯏꯕ ꯑꯗꯣ ꯅꯣꯏꯒꯤ ꯃꯤꯆꯪꯅꯤꯀꯣ ꯑꯩꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯒꯦꯝ ꯑꯦꯗꯤꯛꯁꯟ ꯐꯈ꯭ꯔꯦ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯐꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯑꯌꯥꯝꯕ ꯑꯩ ꯏꯝꯄ꯭ꯔꯨቭ ꯇꯧꯕ ꯉꯝꯈꯠꯂꯛꯑꯕꯅꯦꯕ ꯆꯍꯤ ꯀꯌꯥꯅꯣ ꯑꯃ ꯁꯤꯗ ꯂꯩꯔꯛꯑꯕꯅꯤ나 ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤꯗ ꯆꯪꯉꯛꯑꯕꯅꯤꯅ ꯌꯦꯡꯉꯤꯕ ꯅꯪꯁꯦꯀꯣ ꯅꯪꯁꯨ ꯅꯍꯥꯟꯒꯤ ꯀꯃꯦꯟꯗꯨ ꯁꯤꯗꯔꯛꯄ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯤꯅꯦ ꯅꯪꯒꯤ ꯁꯥꯏꯠꯇꯅꯤꯀꯣ ꯑꯩꯗꯤ ꯂꯩꯔꯤꯁꯦ ꯅꯪ ꯐꯔꯛꯄꯅꯤꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯃꯗꯤ ꯈꯪꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦꯕꯀꯣ ꯒꯦꯝ ꯁꯨꯡꯁꯥꯅ ꯍꯦꯛ ꯁꯥꯟꯅꯕꯤꯒꯅꯣ ꯄꯨꯡ ꯑꯃꯈꯛꯀ ꯅꯠꯇꯦ ꯁꯨꯡꯁꯥꯅ ꯍꯦꯛ ꯁꯥꯟꯅꯕꯤꯒꯅꯣ ꯒꯦꯝ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯀꯥꯟꯅꯕ ꯍꯤꯔꯝꯁꯤꯡꯗꯣ ꯑꯣꯏꯅ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯕꯤꯌꯣ ꯒꯦꯝꯗ ꯏꯝꯄ꯭ꯔꯨቭ ꯇꯧꯗꯣꯏ ꯁꯔꯨꯛ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯗ ꯏꯝꯄ꯭ꯔꯨꯚ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯤꯌꯣ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯤꯌꯣ ꯁꯤꯅꯦꯕꯀꯣ ꯒꯦꯝ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯍꯦꯕꯤꯠꯁꯈꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯅꯤ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯁꯤꯅꯧꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯀꯣ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯀꯩꯁꯨ ꯁꯥꯡꯉꯝꯃꯣꯏꯕꯀꯣ ꯑꯩ ꯃꯇꯦꯛ ꯈꯛꯇꯅꯦ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯀꯥꯟꯅꯍꯜꯂꯤ ꯄ꯭ꯂꯁ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯑꯩꯅ ꯍꯦꯛ ꯍꯪꯕ ꯂꯩꯌꯦꯕꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦꯅ ꯖꯁ ꯑꯝꯇ ꯐꯖꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯖꯅ ꯈꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯀ ꯂꯥꯏꯔꯤꯛꯁꯤꯒ ꯀꯌꯥ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯈꯪꯅꯤꯡꯉꯦꯕ ꯂꯥꯏꯔꯤꯛ ꯑꯩꯅ ꯍꯥꯏꯕꯗ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯕꯨꯛꯁꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯀꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯇ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯒ
ꯀꯣꯂꯦꯖꯇ ꯇꯝꯃꯛꯏꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 1ꯗꯩ 12 ꯐꯥꯎ ꯇꯝꯃꯛꯏꯕ ꯁꯤꯒꯤ ꯇꯝꯃꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯀꯣꯂꯦꯖ ꯑꯃꯨꯛ ꯇꯝꯊꯔꯤꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯀ ꯀꯌꯥꯝ ꯃꯔꯤ ꯂꯩꯅꯍꯟꯒꯦ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯪꯉꯦ ꯃꯤꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯁꯤꯡꯗꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯀꯌꯥ ꯄꯦꯟꯐꯥꯠꯇꯦ ꯄꯦꯟꯐꯥꯠꯇꯕꯒ ꯅꯠꯇꯦ ꯁꯨꯡꯄꯦꯟ ꯄꯦꯟꯗꯦ ꯑꯗꯣ ꯑꯩ ꯐꯖꯅ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯦꯗꯚꯥꯟꯇꯦꯖ ꯀꯩ ꯐꯪꯉꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯅ ꯀꯩ ꯑꯣꯏꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣꯀꯣ ꯍꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯄꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯈꯔꯗꯤ ꯂꯩ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯃꯤ ꯇꯝꯅꯔꯤ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯛꯄꯨ ꯑꯩ ꯑꯦꯗꯚꯥꯟꯇꯦꯖꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝ ꯇꯣꯛꯊꯣꯛꯄꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯐꯪꯉꯦꯅ ꯈꯜꯂꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯕꯗꯒꯤꯗꯤ ꯃꯣꯏꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯁꯦ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯑꯩ ꯐꯖꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯐꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ